Tronglaobi Gi Thoudok Yaningdaba phong-dok tuna Nongpok Sekmai da Meira gi Khongchat chatkhre. April 3 amasung 8 kilonaba ahingda kukinar ko terrorist singna Bisnupur district ki Moirang Tronglaobi awang laikai bom kapsilakpadagi yum amada tumduna leizaba machil manau ani siraga mamana asoka pannangkhibagi Thoudok adubu yamna kanna yaningdaba phong-dok tuna ngarang numidang Thoubal district ki Nongpok Sekmai da masing yamlaba Meira paibi singna Meira gi Khongchat chatkhre. Nongpok Sekmai Ingaurok Hizam Khunau Sikhong Khongsang Sikhong Kaithil na jingba tongan bakul singi masing yamlaba Meira paibi singna ngarang numidang pung 9 tabada Nongpok Sekmai gi Nesa lampakta pulaba matungda Meira gi Khongchat adu mafam adudagi chatpa hauki. Khongchat adugi matangda Meira paibi amana haikibada ngarang gi Tronglaobi gi Thoudok adu mama oibi pumnamakta thamoy yamna sokpa Thoudok amani Thoudok adu yamna pende asigumba miyoibagi lamchat nataba sanga gi lichat chatpa micham nupi angangda khut thaba kukinar ko terrorist sing state amadi India laingakna matik chaba chairak pigadabani. Laingak na makata na combing operation chathaduna chenamba sing fagatuna chairak pigadabani haiki. Meira gi Khongchat aduda kukinar ko terrorist sing marufang na muthatlu Tronglaobi gi Thoudok ta chenaba sing fagatlu. Athubada NRC chatna halu. NRC chatna dana census pangthokpa yaroi haibana chingba kholau kaya sumyam na lauki. Khoina NRC chatna halu aduga NRC chatna dringaida census haibadi mikok thibagi thaba se hanna chathabiganu haina India Sarkar amadi Manipur government ki marketa hanna ekoi amuka hanna nolukna hajari matungda masuguma thaba se mission prajat or lebe thaba se tawbidana haina hanna ni hajari